Lakhipur Online Putok Saba December ki tang kuntaret Thangza numit ki Khomjinba Pao tabirasi. Ahan bada maroi Pao. Bir Bal Divas Thorongga loinana Pradhan Mantri Rashtriya Bal Puraskar yenthokre. Winter Art Camp Oxford Senior Secondary School Kabugonsta hodokre. Imoino ira thoni numit na lakpada sikona miyamda yaipa paujel pirakle. Assam ki Rabha Missing amasung Tiwa Puruk ki miyoi singa Assam ki CM yauna Kendra ki Home Minister ga unakre. Guwahati Badarpur Bistadom Service lakliba January dagi leplakani. Khara niyasida leibak asigi awangnong pog yauna mafam kayada ingbagi chang hengalakadauri. Junior Thangta Championship ta sanagi takaman panglakraba Thaudam Sunil Butaram okre amasung YMCA Winter Knockout Cup lisingani ga kunmanga loisinkre. Hauzik mapungoi Pao tabirasi. Rashtrapati Draupadi Murmuna ngarang New Delhi da Bir Bal Divas Thorongga mari leinana Pradhan Mantri Rashtriya Bal Puraskar yenthokre. Chahi asigi oina lebak asigi angang kunda mana asipiki. Assam ki Jorhat ki IC Prisa Borana Rashtrapati dagi mana asilauki. IC na natural farming amasung amodakai gi potlam singbu resource oina onthokpagi project paikatpagi damak mana asipi bani. Assam ki Mukhyamantri Dr. Himanta Biswa Sarmana social media gi kuthangda IC bu thagatba phongdokre. Aduga Mizoram dagi Esther Lalduhomi namtesu mana asipangki. Nupi macha sina lebak ningbai saida mahaki performance ki damak art and culture gi lamda mana asipangki bani. जहाँ बासर चाहते खिलिया है कहीं भी तेरे जैसा कोई नहीं है अस्सी नहीं 100 दिन दुनिया घुमा है नहीं कहे तेरे जैसा कोई. Numit mangani gi oiba Winter Art Camp ngarang Kasagi Kabugons Nursingpur Part 1 da Oxford Senior Secondary School da Sanskriti Academy of Visual Arts amadi Modern Art Academy ani na kusamna duna hodokre. Art Camp asida lagliba nongmaijing nimita outdoor camp chatharaba matungda December gi 18 amsung 30 da Induprabha Complex Binakandi Part 2 da Leimarembi Induprabha gi mitamda camp asiga mari leinaba outdoor camp ki makha taba thoram sing pangthoklagani haina program coordinator Nando Texam ki Cherolamada Khangalakli. Campus da Manipur dagi Yellow Yangkok artist Thoithoiba Mayanglambam aduga Lamdamasigi Saknaraba visual artist Phanjobam Gautam amadi freelance artist Somrendra Singhana takpi tambigani haina Cherola sida hairi. Maruaina campusigi nungi oiba wapamdi Leimarambi Induprabhana Marebak Maramda Mudnungsi Jaramba amadi Kathok Piramba adu singthaba oina campus pangthok sabani haina program coordinator Nando Texamna phongdorakli. Layekba amagi wakalonda mangona khantanaraba maduba thaboy pangthoraba madu achumba lambiyoda uthornabase layekba mi khudimaki thamoyda wakanda hawa adu mi ama oina ona matamda mai papa kun siro lama oina ona matamda layekbagi yam ngai phado du lai. Khoirakpa Irel Umang Laikhubam gi chahi gi ira thoram hayeng December gi 19 Wakjing gi ani sumanong maijing numit asida mayam pumnamakna saruk yabiranaba Khoirakpa Irel Umang Lai ngak seluk ki advisor Kangabam Santi Kumarna appeal tawrakli. Khoirakpa Irel Umang Lai ngak seluk ki magi jagi now ikan ni masung imai geng sing kumda ay para sendiri lagi ba December tadi tunipan waktu ini panda ini sebelum majing sudah mereka pilih pongyo pamba masung pergi sip mandir gai koi olah kuil gi maya jam masung mapan tu lagi ba lekam si gai koi bom tidak segini pergi sip lagi ba sambil lagi ba masung Manipur ilam dum lagi ba meeting now seni mai bensin loina pergi lekam si pun nak kolom minisi meeting capat orang kucingga
yaipaniba yaipanaba do sida nijesi Lakliba December gi kuntramathoi waksingi tarani thoini panba yumsa kaisha numida sida ima imoinu ira thoni numit lakpada Southeast Asia Cultural Organization Sikona malemgi tongan mafam singda leiriba kanglecha singda yaipa paujel pirakle luba sigi Secretary General Irengpam Indrajit Mitei na thokpa cherol amada hai Mitei phurup asi anganba matamdagi hauna topa inat ki oiba chana lonchat leiraklaba phurup amani adubu laibak thibadi Mitei khunai lisang sitna chanarakliba lining laisona sida mapan lamgi lining gi ithil changsilakpadagi aikhoi gi chanabi gi lambida chauna sapu piraktuna maring marang ba thokhalle masi kangle yelohmi singi khwaidagi laibak thibani haina sikona phongdorakle cherola sina makhata na hai sikona inat kin chanabi ngak senba ichak iral yongkhatnaba amadi Mitei gi sengba saktam sakatnaba honare malem gi tongan ba furup singna lanthum gi lairembi thajabagum Mitei singi su lanthum gi lairembi leijari ima imoinu asi Greek Roman natraga Egypt ki lanthum gi lairembi gumna malem gi thakta pukatpa yaba lairembi amani lakliba December gi kuntramathoi waksingi tarani thoni panba yumsa kaisha numidasi kangleicha singi damaktadi ima imoinu ahong achaubi rat thoni jabagi senglaba numitni imoinu ima mahakti thaujal haibini achan mirai naidabini achumba khakta pambini aran babu namthabini minam babu yadabini numidasida yumthong khudingi maira karpiduna chakhong ngahong ba tangdu leita ba oina ba thoni biu haina sikona miyam da appeal tawrakle aroi bada sikona malengi mafam khuding da leiriba kangleicha singda numidasina lakpada aphaba chakhatpa ingtapa tangdu leita ba punsi nungsang ba imung manung nunga yaipaba oirasanu haina yaipa paujel pirakle Kendra gi Home Minister Amit Shah na Mukhyamantri Dr. Himanta Biswa Sharma yauna New Delhi da ngarang Assam gi Rabha Mising amasung Tiwa Phurup ki mihut kangbuga unakhre unaba asida Phurup asigi Autonomous Council singbu Bharat ki Sangvidhan gi taruk suba schedule gi makhada constitutional status pihanaba sanglaba matamdagi tawrakpa makhoi gi dabi gi matangda khanakhre makhoina makhoi gi lam gi hak cultural identity self governance amadi chakwat thaurangi mathau tabasing ngak senbada mateng oigani haire Kendra gi Home Minister na Phurup sing asigi miut sing na thamlakpa wakat sing takhi amadi makhoi gi awaba sing kokhangani haibagi thajaba piki masigi damak makok thongba officer amada sinagani haina Sri Saha na phongdokhi haire Indian Railways na maming lairaba Guwahati Badalpur Bistadom Express lakliba January thadagi matam chuppagi oina lepnanaba warep laukre ngarang thokiba official notification amagi matungina January gi tang amadagi service asi toklakani haire Boral Chingsang amadi Tampaki Phajaraba mafam sing yengba phangnaba glass na khaba coach sing asi yawba train asi haflong amadi masigi koibada lakpa lamkoiba singi pugning chingsiningai oiba ama oirami adubu chatok chasingi pambai khaktanatana jila asigi tourism economy oiriba service asi tokhibada miyamna pendaba phongdoknari Lebak asigi aying asagi loisang India Meteorological Department IMD na awang nongpok yauna lebak asigi mafam-mafamda ingbagi jang hengalakani amadi leichil kungna thagani haina red alert lauthokre section 1 asigi matungina Uttar Pradesh Bihar Punjab Haryana ka loinana awang nongpoki rajya singsu yauri aying asa loisangi matungina troposphere gi makha thangma sarukta leinin marang kaina leiba nungsit tapna sitpana pibam asi lakpani haire Guwahati gi Karmabir Nabin Chandra Bordoloi Indoor Stadium da pangthokiba kuntramathoi suba National Junior Thangta Championship lisingani ga kunmanga da Thangta Association Lakhipur gi sanaroi Thaudam Pari Allies Thaudam Sunilna gold medal lawraktuna lamdam asigi mingchet porakre Binakandi part 1 dagi Thaudam Somorendra gi machanupa Thaudam Sunil gi maipakpa sidak ngarang irai nimita Binakandi Youth Club ki member singa band party ga lunena mahak bharaute yamna okre amaromda mahakna mahai tamliba Jogai Mathura Higher Secondary School ki headmaster Silpojit Pal amadi oja singna su Sunilda lengyan fi khudol tamduna amadi sel gi mateng piduna pungning thogat ki haina Binakandi Youth Club ki president Ingudam Nilbir na khangalakli
December की कुनमंगा सगोल से निमित्ता YMCA हाइलाकांडी ब्रांच की थौसिल मखादा पांगथोकिबा YMCA विंटर नॉकआउट कप लिसिंगनी के कुनमंगा हाइना मिंगथोनबा 5A साइड डे नाइट फुटबॉल टूर्नामेंट जारिबोन कोनुंगलकाई सानाबुंगदा चिंगलेमना पांगथोखरे टूर्नामेंट असिदा बराक तंपा की टीम तरा हेनबना सरुक याखी फाइनल मैच दा टीम बोंतरापुरना 7 कोब्रा FC निंगथेम खुलबो अमा सुइनोदा माइथी हंदुना टीम बोंतरापुरना अहानबा मना लौखी अहानबा मना ओइना लुपा लिसिंग तरा मंगा गलोइना ट्रॉफी टीम बोंतरापुरदा अदुगा अनि सुबा मना ओइना लुपा लिसिंग निपान अमदी ट्रॉफी 7 कोब्रा FC दा खुसिनखी पनबयाय टूर्नामेंट असिगी हौदोकपगी थौरमदा इंडियन आर्मी दगी पोथारबा हुजिकना असम पुलिस की सब इंस्पेक्टर ओइरिबा TH धनंजय सिंहना चीफ गेस्ट अमदी सोशल वर्कर आनंद राय चिंगबा मियोय सिंह सरुक याखी डिस्ट्रिक्ट लेवल रेफरी अमदी कोच अनि सादिक बरबुया अमदी ओ प्रिया सिंहना टूर्नामेंट असिगी रेफरी ओइना सरुक याखी लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदी शेयर तौबियु अमदी हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना वीर बाल दिवस थौरंगा लोइनना प्रधानमंत्री राष्ट्रीय बाल पुरस्कार यंथोखरे विंटर आर्ट कैंप ऑक्सफोर्ड सीनियर सेकेंडरी स्कूल का बगोंसता हौदोखरे इमोइनो इरा थौनी निमितना लाकपदा सिकोना मियामदा याइपा पाउजेल पिरकले असम की राभा मिसिंग अमसुंग तिवा फुरुप की मियोइसिंगा असम की CM यावना केंद्र की होम मिनिस्टर गौनखरे गुवाहाटी बदरपुर बिस्तादोम सर्विस लाकलिबा जनवरी दगी लेपलकनी खरनी असिदा लेबाक असिगी अवांगनोंगपोग यावना मफम कयादा इंगबगी चांग हेनगलकदौरी जूनियर थांगता चैंपियनशिप दा सनागी तकमान फंगलक्रबा थौदाम सुनील बुताराम नोखरे अमसुंग YMCA विंटर नॉकआउट कप लिसिंगनी का कुनमंगा लोइसिनख्रे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare।